ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯏꯆꯟꯅ ꯑꯣꯟꯂꯥꯏꯟ ꯂꯩꯔꯤꯕꯗꯣ ꯃꯤꯠꯈꯨꯅ ꯌꯦꯡꯂꯤ꯫ ꯇꯦꯛꯁ ꯊꯥꯖꯤꯟꯕꯁꯨ ꯉꯝꯗꯦ, ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯄꯤꯁꯨꯝ ꯁꯨꯛꯊꯅ ꯌꯦꯡꯂꯤ꯫ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ, ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯃꯛ ꯇꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯂꯩꯖꯔꯛꯂꯤꯕ ꯃꯤꯠꯈꯨꯅꯤ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯏꯆꯟꯅ ꯑꯣꯐꯂꯥꯏꯟ ꯆꯠꯈꯤꯕꯗꯣ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯩꯅ ꯅꯪꯒꯤ ꯑꯣꯟꯂꯥꯏꯟ ꯂꯩꯕꯗꯨ ꯌꯦꯡꯂꯤ, ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗꯅ ꯑꯣꯐꯂꯥꯏꯟ ꯆꯠꯈ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯠꯅꯕ ꯍꯧꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯈꯟꯖꯕꯗꯅꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯨꯕꯗꯤ ꯉꯝꯗꯦ꯫ ꯅꯣꯡ ꯅꯪꯅ ꯃꯪꯗꯨꯅ ꯂꯩꯕꯗꯤ ꯇꯥꯏꯕꯪ ꯀꯅꯥꯕꯨ ꯂꯛꯅꯒꯦ ꯈꯟꯕꯒꯤꯅꯣ? ꯇꯥꯔꯛꯂꯣꯒꯕ ꯃꯪꯂꯤꯕ ꯑꯃꯨꯕ ꯅꯣꯡ ꯑꯣ, ꯆꯥꯝꯊꯣꯛꯄꯤꯔꯔꯣ ꯑꯉꯥꯎꯕ ꯄꯥꯈꯪ ꯅꯣꯡꯗꯥꯏꯔꯝꯕꯒꯤ ꯊꯃꯣꯏꯗ ꯑꯣꯝꯈꯠꯂꯤꯕ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯅꯨꯡꯁꯤ ꯂꯥꯏꯃꯟꯁꯦ꯫ ꯀꯨꯏꯃꯟꯈ꯭ꯔꯦ ꯇꯨꯡꯁꯤꯜꯂꯒ ꯊꯝꯕ ꯅꯪꯒꯤ ꯀꯜꯂꯕ ꯅꯣꯡꯂꯤꯛ ꯁꯥꯐꯨꯗꯨꯅ ꯆꯦꯟꯊꯕꯤꯗꯨꯅ ꯂꯩꯁꯥ ꯃꯥꯒꯤ ꯊꯃꯣꯏ ꯂꯀꯥꯅꯨꯡꯗ ꯌꯩꯁꯤꯟꯗꯨꯅ ꯊꯃꯣꯏ ꯊꯨꯝꯅ ꯆꯪꯁꯤꯜꯂꯕ ꯇꯧ, ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯛꯁꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯃꯇꯧꯁꯤꯕꯨ ꯅꯛꯁꯤꯟꯅꯍꯟꯕꯤꯌꯨ꯫ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯄꯥꯈꯪ ꯃꯥꯒꯤ ꯃꯇꯧ, ꯐꯤꯕꯝ ꯃꯇꯝꯅ ꯑꯃꯗꯤ ꯍꯤꯡꯂꯤꯕ ꯏꯃꯨꯡꯒꯤ ꯊꯥꯛꯅ, ꯃꯆꯤꯟ ꯊꯣꯛꯅ ꯌꯥꯅꯤꯡꯗꯦ ꯄꯥꯈꯨꯝ ꯄꯤꯕ ꯌꯥꯗꯕꯅ, ꯌꯥꯊꯣꯛꯈ꯭ꯔꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯇꯁꯦꯡꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯥꯈꯪ ꯃꯥꯅ ꯏꯆꯟꯕꯨ ꯃꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯣ ꯂꯥꯞꯅ ꯂꯩꯈ꯭ꯔꯣ ꯇꯠꯇꯅ ꯍꯥꯏꯖꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ꯫ ꯆꯤꯝꯕꯥꯜ ꯊꯃꯣꯏꯒ ꯑꯅꯤꯒꯤ ꯃꯔꯣꯜ ꯈꯦꯠꯅꯈꯤꯕꯅꯤ, ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯡꯁꯤꯗꯕ ꯁꯥꯕꯅꯤ, ꯌꯦꯡꯅꯤꯡꯂꯁꯨ ꯌꯦꯡꯅꯤꯡꯗ ꯁꯥꯈꯤꯕꯅꯤ, ꯅꯨꯡꯁꯤꯕꯒꯤ ꯀꯜꯂꯕ ꯅꯤꯡꯉꯥꯏ ꯇꯧꯖꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯏꯆꯟꯕꯨ ꯂꯝꯂꯥꯟꯕ ꯀꯅꯥꯕꯨꯁꯨ ꯑꯣꯏꯍꯟꯈꯤꯕ ꯉꯝꯂꯣꯏ, ꯑꯩꯇꯒꯤ ꯑꯣꯏꯒꯅꯤ ꯈꯟ ꯃꯨꯛꯇꯨꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯃꯗꯗꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯦꯠꯄ ꯄꯤꯔꯛꯄꯅꯤ꯫ ꯁꯛ ꯎꯗꯕ ꯅꯥꯟꯊꯣꯛꯄ ꯌꯥꯗꯕ ꯊꯧꯔꯤ ꯑꯃꯅ ꯍꯛꯆꯥꯡ ꯄꯨꯝꯕ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯛꯅ ꯄꯨꯟꯁꯤꯜꯂꯛꯄꯅꯤ꯫ ꯃꯁꯤꯅ ꯏꯆꯟꯒꯤ ꯃꯐꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯂꯥꯞꯊꯣꯛꯈꯤꯒꯗ꯭ꯔꯥ? ꯄꯥꯈꯠꯄ ꯄꯣꯛꯆꯕ ꯃꯤꯄꯥꯏꯖꯕ ꯍꯦꯟꯒꯠꯂꯛꯄꯅꯤ, ꯑꯅꯥꯕ ꯑꯣꯜꯂꯛꯄꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯍꯛꯆꯥꯡ ꯉꯝꯗꯕꯒꯤ ꯄꯥꯎ ꯏꯆꯟꯁꯨ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯅꯥꯕ ꯍꯪꯕꯗꯤ ꯂꯥꯛꯄ ꯇꯧꯗꯦ꯫ ꯃꯊꯧꯗꯒꯤ ꯃꯥꯏ ꯑꯣꯟꯊꯣꯔꯛꯄ ꯇꯧꯗ ꯑꯗꯨꯃꯛ ꯂꯩꯁꯤꯜꯂꯤ꯫ ꯃꯌꯥꯝꯕꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯗꯤ ꯏꯆꯟꯒ ꯃꯨꯛꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ꯫ ꯆꯍꯤ 3 ꯐꯥꯅꯤꯡꯁꯦ ꯂꯣꯟꯊꯣꯛꯇꯕ ꯃꯤꯁꯛ ꯑꯣꯏꯈꯤꯕꯅꯤ꯫ ꯇꯌꯥꯜ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕ ꯀꯧꯕ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯃꯥꯅ ꯆꯥꯊꯣꯛꯄꯤꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ? ꯈꯪꯂꯕꯁꯨ ꯏꯅꯥꯎꯕꯕꯨ ꯃꯌꯥꯝꯕꯗ ꯐꯥꯒꯤ ꯑꯣꯏꯅ ꯉꯥꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯝꯗꯨꯅ ꯁꯅꯥꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯤ꯫ ꯃꯥꯕꯨ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗꯣ ꯈꯔ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯔꯦ, ꯁꯛꯁꯨ ꯈꯪꯅꯕ ꯑꯣꯏ꯫ ꯄꯥꯈꯪ ꯑꯔꯤꯕ ꯆꯤꯡꯂꯛꯂꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯏ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ, ꯆꯥꯕ ꯊꯛꯄ ꯆꯥꯅꯈ꯭ꯔꯒ ꯑꯗꯨꯝ ꯐꯖꯅꯤꯗ, ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯇꯥꯏ, ꯑꯄꯤꯛ ꯄꯤꯛꯄ ꯅꯠꯇꯕ ꯋꯥꯈꯜ ꯁꯨꯝ ꯈꯟꯖꯤꯜꯂꯗꯤ ꯃꯁꯥꯅ ꯑꯅꯥꯕ ꯄꯣꯛꯂꯛꯄ ꯇꯥꯕꯅꯤ꯫ ꯑꯅꯥꯕꯕꯨ ꯄꯣꯛꯂꯕ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ ꯈꯜꯂꯨꯅꯨ, ꯏꯔꯤꯕ ꯍꯤꯗꯥꯛꯁꯦ ꯐꯖꯅ ꯆꯥꯕ ꯇꯥꯏ꯫ ꯍꯤꯗꯥꯛ ꯐꯅ ꯆꯥꯔꯕꯁꯨ ꯅꯪꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏꯀꯣ꯫ ꯈꯔꯁꯨ ꯅꯥꯗꯧꯅꯤ, ꯅꯠꯇ꯭ꯔꯗꯤ ꯀꯀꯥ ꯍꯣꯏꯗꯤ ꯀꯃꯥꯏꯅ ꯁꯦꯜ ꯐꯪꯅꯤ? ꯑꯅꯥꯕ ꯂꯩꯇ꯭ꯔꯗꯤ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯃꯤꯁꯨ ꯂꯩꯔꯔꯣꯏ꯫ ꯗꯣꯛꯇꯔ ꯈꯣꯟꯖꯦꯜ ꯊꯣꯛꯂꯞ ꯅꯣꯛꯂꯛꯏ꯫ ꯏꯅꯥꯎꯕꯅ ꯑꯁꯨꯝꯕꯗꯅꯤ ꯉꯥꯡꯗꯣꯏꯁꯦ, ꯀꯀꯥ ꯉꯥꯎꯕ ꯐꯅꯕ ꯍꯤꯗꯥꯛꯀꯤ ꯃꯃꯤꯡꯗꯨꯒ ꯍꯥꯞꯄꯤꯔꯣ, ꯈꯔ ꯈꯔ ꯄꯤꯖꯒꯦ, ꯅꯠꯇ꯭ꯔꯗꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯉꯥꯡꯅ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯅꯣꯡꯗꯥꯏꯅ ꯅꯣꯏ ꯂꯩꯍꯧꯈꯣꯀꯣ, ꯀꯀꯥ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯂꯒ ꯊꯣꯔꯛꯏ꯫ ꯊꯣꯔꯛꯄꯒ ꯎꯔꯦ ꯏꯆꯟꯒ ꯃꯤꯠꯈꯨꯒ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯆꯠꯈ꯭ꯔꯤꯕꯗꯣ꯫ ꯗꯣꯛꯇꯔ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯒꯤ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯤꯉꯩ ꯈꯨꯗꯛꯇ ꯑꯗꯨم ꯃꯥꯡꯈ꯭ꯔꯦ꯫ ꯏꯆꯟꯒꯤ ꯃꯇꯧ ꯑꯃꯅ ꯗꯣꯛꯇꯔꯅ ꯑꯁꯨꯛ ꯀꯨꯏꯅ ꯁꯥꯔꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨꯒꯤ ꯃꯍꯤ ꯃꯌꯥꯏ ꯈꯨꯗꯤꯡꯃꯛ ꯄꯨꯛꯁꯝ ꯆꯝꯈ꯭ꯔꯦ꯫ ꯈꯣꯡꯊꯥꯡ ꯂꯛꯀꯛ ꯇꯧꯔꯝꯂꯒꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯒꯥꯔꯤ ꯈꯥꯝꯂꯝꯂꯤꯕ ꯑꯗꯣ ꯌꯧꯅꯕ ꯂꯥꯛꯏ꯫ ꯏꯅꯥꯎꯕꯒ ꯁꯅꯥꯊꯣꯏꯒ ꯊꯣꯔꯛꯇ꯭ꯔꯕꯗ ꯒꯥꯔꯤ ꯃꯅꯥꯛꯇꯨꯗ ꯂꯦꯞꯂꯒ ꯑꯅꯥꯕ ꯄꯨꯈꯠꯂꯛꯂꯤꯕ ꯐꯥꯗꯨꯅ ꯍꯟꯈꯤꯕ ꯑꯃꯗꯤ ꯌꯥꯌꯥ ꯂꯥꯡꯂꯤꯕ ꯑꯁꯠ ꯑꯋꯣ ꯃꯌꯥꯝꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯅꯥ ꯑꯃꯅ ꯀꯞꯄꯁꯨ ꯌꯥꯎꯏ, ꯀꯅꯥ ꯑꯃꯅ ꯍꯔꯥꯎꯕꯁꯨ ꯌꯥꯎꯏ, ꯀꯅꯥ ꯑꯃꯅ ꯁꯥꯎꯏ, ꯀꯅꯥ ꯑꯃꯅ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯔꯒ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥꯅ ꯇꯧꯐꯝ ꯈꯪꯗ ꯆꯠꯄ ꯌꯥꯎꯏ꯫ ꯃꯈꯜ ꯃꯊꯦꯜꯒꯤ ꯄꯨꯟꯁꯤ ꯐꯝꯕꯥꯛ, ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯃꯇꯦꯡ ꯄꯥꯡꯅꯤꯡꯏ ꯍꯥꯏꯅ ꯂꯣꯏꯅ ꯆꯤꯡꯁꯤꯜꯂꯒ ꯄꯥꯡꯕꯁꯨ ꯉꯝꯂꯣꯏ꯫ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯇꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯀꯣꯟꯁꯤꯟꯕꯁꯨ ꯉꯝꯂꯣꯏ꯫ ꯑꯗꯨꯝꯅ ꯂꯦꯞꯂꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯑꯌꯣꯃ, ꯑꯁ
ꯊꯦꯡꯖꯤꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯨꯅ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯅꯣꯡꯗꯥꯏꯔꯤ ꯄꯨꯔꯝꯕꯒꯤ ꯐꯨꯔꯤꯠꯇ ꯌꯥꯜꯂꯛꯏ ꯃꯁꯥꯗꯨ ꯇꯨꯗꯅꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯅꯨꯄꯤꯗꯨꯕꯨ ꯇꯨꯈꯤꯗꯅꯕ ꯃꯈꯨꯠ ꯅꯥꯝꯃꯒꯅ ꯈ꯭ꯋꯥꯡ ꯑꯣꯏꯔꯞꯅ ꯀꯣꯜꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯈꯪꯅꯔꯛꯄꯗ ꯁꯠ ꯍꯟꯗꯣꯛꯅꯩ ꯏꯆꯟꯅ ꯑꯩ ꯁꯣꯏꯈꯤꯕꯅꯤ ꯎꯍꯧꯗ꯭ꯔꯦ ꯑꯩꯁꯨ ꯂꯝꯕꯤꯗ ꯂꯦꯞꯁꯜꯂꯨꯔꯦ ꯏꯆꯟꯗꯨ ꯃꯐꯝꯗꯨꯗꯩ ꯆꯠꯊꯣꯛꯀꯦ ꯈꯟꯅ ꯂꯩꯊꯣꯔꯛꯄꯗ ꯎꯔꯦ ꯁꯅꯥꯊꯣꯏꯒꯤ ꯏꯅꯥꯎꯕꯒ ꯂꯦꯞꯂꯤꯕꯗꯣ ꯑꯗꯨꯕꯨ ꯃꯇꯥꯔꯣꯏ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯕꯨ ꯀꯧꯕ ꯉꯝꯅꯗ ꯌꯦꯡꯕꯇꯃꯛ ꯌꯦꯡꯅꯩ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯥꯅ ꯊꯥꯗꯠꯈꯤꯕ ꯃꯔꯤꯗꯣ ꯊꯧꯅꯥ ꯐꯅ ꯃꯈꯣꯏꯅ ꯁꯝꯖꯤꯟꯅꯕ ꯉꯝꯂꯣꯏꯗꯕꯒꯨꯝ ꯂꯦꯞꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯀꯥꯔ ꯑꯃ ꯏꯆꯟꯒꯤ ꯅꯥꯛꯇ ꯈꯥꯝꯖꯤꯜꯂꯛꯏ ꯀꯥꯔꯗꯨꯒꯤ ꯃꯤꯡꯁꯦꯜ ꯍꯥꯏꯊꯔꯛꯂꯒ ꯃꯤꯠꯈꯨ ꯃꯉꯛ ꯊꯤꯟꯗꯣꯔꯛꯏ ꯂꯥꯛꯑꯣ ꯅꯨꯄꯤ ꯊꯦꯡꯈ꯭ꯔꯦ ꯏꯆꯟ ꯄꯟꯊꯕ ꯇꯧꯗꯦ ꯄ꯭ꯔꯕ ꯀꯥꯈꯠꯀꯤ ꯁꯅꯥꯊꯣꯏ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯑꯥꯏ ꯁꯅꯥꯊꯣꯏ ꯅꯠꯇ꯭ꯔꯣ ꯅꯪ ꯂꯨꯍꯣꯡꯉꯦ ꯍꯥꯏꯗꯥꯏ ꯀꯔꯝꯕꯅꯣ ꯅꯪꯒꯤ ꯍꯦꯔꯣ ꯅꯨꯄꯥ ꯑꯅꯤꯁꯤ ꯃꯔꯛꯇ ꯏꯆꯟꯅ ꯃꯤꯠꯈꯨꯗꯨ ꯆꯤꯡꯁꯤꯜꯂꯦ ꯑꯗꯨꯒ ꯊꯧꯔꯣ ꯌꯥꯔꯦ ꯑꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯊꯧꯔꯣ ꯍꯥꯏꯗꯤ ꯀꯣꯛ ꯊꯧꯔꯣ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯁꯤ ꯏꯉꯥꯎꯍꯣꯏ ꯉꯥꯎꯏꯗꯅ ꯉꯥꯎꯋꯦ ꯑꯝꯇ ꯊꯧꯔꯣ ꯍꯥꯏꯕꯅꯤ ꯍꯣꯏꯍꯦ ꯉꯥꯏ ꯉꯝꯗꯦ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯂꯩꯍꯧꯔꯤꯕ ꯑꯍꯨꯝꯗꯨꯗ ꯆꯠꯂꯒꯦꯁꯨ ꯍꯥꯏꯔꯝꯗ ꯑꯅꯤꯗꯣ ꯂꯥꯛꯂꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯍꯧꯔꯤ ꯈꯪꯂꯨꯗ꯭ꯔꯦ ꯏꯆꯟꯅ ꯉꯝꯂꯒ ꯂꯥꯛꯂꯕꯁꯨ ꯃꯤꯠꯈꯨꯒꯤ ꯍꯧꯅꯁꯥ ꯃꯆꯤꯟ ꯂꯦꯞꯇꯦ ꯀꯕꯣꯛ ꯄꯣꯛꯂꯤ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕ ꯅꯪꯅ ꯁꯅꯥꯊꯣꯏꯗ ꯀꯧꯕ ꯁꯥꯎꯔꯤꯁꯤꯅ ꯑꯗꯨꯁꯨ ꯅꯪꯒ ꯇꯨꯃꯤꯟ ꯆꯥꯃꯤꯟꯅꯔꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯍꯥꯏ ꯅꯃꯥꯏꯗꯨꯕꯨ ꯑꯗꯣꯝꯗꯒ ꯂꯩꯊꯣꯛꯑꯒ ꯂꯣꯠꯀꯅꯣ ꯁꯣꯝꯗ ꯂꯩꯁꯤꯜꯂꯣ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯒ ꯐꯝꯂꯤꯕ ꯏꯆꯟꯅꯗꯤ ꯀꯩꯁꯨ ꯊꯧꯁꯥꯗ ꯈꯨꯝꯃꯤ ꯇꯨꯃꯤꯟꯅ ꯅꯪꯒꯤ ꯒꯥꯔꯤ ꯊꯣꯛꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯊꯧ ꯑꯩꯉꯣꯟꯗ ꯉꯥꯡꯀꯅꯨꯀꯣ ꯆꯒꯠ ꯆꯒꯠ ꯅꯪ ꯇꯝꯊꯤꯕ ꯁꯥꯊꯤꯅ ꯂꯨꯔꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯕ ꯅꯨꯄꯤ ꯑꯃꯅꯤ ꯋꯥꯇꯥꯁꯤꯗ ꯏꯆꯟꯗꯣ ꯃꯃꯤꯠꯀ ꯂꯩꯁꯤꯜꯂꯛꯏ ꯃꯃꯥꯏꯗꯨ ꯄꯨꯂꯞ ꯃꯤꯈꯨꯗ ꯑꯉꯥꯎꯕꯒꯤ ꯗꯣꯛꯇꯔ ꯀꯣꯛꯀꯤ ꯗꯣꯛꯇꯔꯁꯤꯡꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯉꯥꯎꯕ ꯑꯣꯏꯅ ꯎꯏ ꯍꯥꯏꯅꯩꯁꯦ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯀꯩꯗꯥꯗꯨꯗ ꯍꯥꯏꯕ ꯑꯩꯅ ꯀꯔꯤ ꯇꯧꯔꯗꯅ ꯇꯧꯗꯦ ꯑꯗꯣ ꯉꯥꯎꯔꯦ ꯍꯥꯏꯕꯁꯤꯗꯃꯗꯤ ꯆꯨꯝꯃꯤ ꯑꯩꯕꯨꯗꯤ ꯉꯥꯎꯔꯦ ꯌꯥꯖꯩ ꯑꯗꯣ ꯅꯪꯅ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯂꯤꯅꯤ ꯍꯩꯃ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯅꯪꯕꯨ ꯊꯥꯏꯅ ꯃꯤꯒꯤ ꯀꯣꯜ ꯄꯥꯏꯗꯕ ꯍꯩꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯍꯥꯟ ꯑꯦꯌꯔꯄꯣꯔꯠꯇ ꯄꯥꯏꯗꯦ ꯑꯍꯤꯡ ꯆꯨꯞꯄ ꯑꯣꯟꯂꯥꯏꯟ ꯂꯩꯔꯒ ꯇꯦꯛꯁ ꯊꯥꯕ ꯐꯪꯉꯤ ꯍꯜꯂꯛꯑꯣꯏ ꯀꯔꯤꯅꯣꯕ ꯅꯪꯅ ꯍꯟꯗꯛ ꯑꯁꯨꯛ ꯌꯥꯝ ꯍꯣꯡꯉꯛꯏꯁꯤꯕꯣ ꯃꯤꯔꯣꯜ ꯑꯃ ꯏꯇꯨꯡ ꯊꯨꯡꯉꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕꯅꯤ ꯃꯤꯕꯨ ꯑꯗꯨꯝ ꯄꯪꯂꯒ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯑꯩꯁꯦ ꯃꯤꯅ ꯎꯁꯤꯠꯂꯛꯇꯕ ꯄꯪꯌꯥ ꯌꯥꯕ ꯑꯣꯏꯅ ꯎꯈꯤꯅꯤꯕ ꯑꯗꯨꯏꯅꯤ ꯍꯣꯏ ꯃꯁꯤꯔꯦ ꯁꯤ ꯍꯥꯏꯔꯒ ꯃꯤꯠꯈꯨ ꯕ꯭ꯔꯦꯛ ꯈꯪꯅꯦꯠ ꯅꯦꯠꯂꯤ ꯃꯤꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯕꯣꯏ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯔꯝꯗ꯭ꯔꯕꯗ ꯀꯨꯝꯊꯔꯛꯏ ꯎꯔꯥꯎ ꯊꯧꯔꯥꯎꯔꯒ ꯀꯔꯤ ꯒꯥꯔꯤ ꯈꯨꯊꯧꯅꯣ ꯑꯗꯨꯕꯣ ꯂꯝꯕꯤꯁꯤꯕꯨ ꯅꯣꯏ ꯅꯄꯥꯅ ꯄꯨꯒꯤꯔꯣ ꯊꯦꯡꯖꯤꯟꯅꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯡꯗ ꯅꯥꯇꯩ ꯆꯥꯗꯅ ꯐꯩꯖꯤꯜꯂꯛꯂꯤꯕ ꯒꯥꯔꯤꯗꯣ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯁꯣꯏꯈ꯭ꯔꯦ ꯁꯥꯎꯕꯤꯅꯨ ꯃꯔꯨꯞ ꯑꯩꯁꯨ ꯕ꯭ꯔꯦꯛ ꯐꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯃꯤ ꯑꯃ ꯇꯥꯟꯅꯖꯔꯛꯄꯅꯤ ꯀꯅꯥ ꯇꯥꯟꯅꯔꯛꯄꯅꯣ ꯏꯆꯟꯁꯨ ꯀꯨꯝꯊꯒꯦ ꯇꯧꯕꯗ ꯃꯣꯕꯥꯏꯜꯗꯨꯗ ꯄ꯭ꯔꯦꯁ ꯄꯥꯎ ꯑꯃ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯂꯨꯛꯊꯔ ꯌꯦꯡꯂꯤꯉꯩ ꯑꯅꯤꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯦ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯀꯥꯔꯠ ꯄꯨꯊꯣꯛꯂꯒ ꯇꯥꯛꯂꯛꯏ ꯅꯤꯁꯥ ꯆꯥꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯂꯝꯕꯤꯗꯩ ꯄꯣꯠ ꯂꯥꯛꯈꯤꯕ ꯑꯗꯨ ꯇꯥꯟꯅꯔꯛꯄꯅꯤ ꯑꯩ DSP ꯃꯥꯏꯌꯣꯟ ꯃꯗꯨ ꯎꯕꯗ ꯃꯤꯠꯈꯨ ꯈꯨꯠ ꯇꯤꯡꯊꯣꯔꯛꯏ ꯑꯣꯍꯣ ꯃꯔꯨꯞ ꯁꯥꯎꯕꯤꯕ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯅ ꯈꯣꯟ ꯈꯔ ꯀꯟꯅ ꯊꯥꯔꯨꯔꯦ ꯃꯥꯏꯌꯣꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯤꯠꯈꯨꯒꯤ ꯇꯤꯡꯊꯣꯛꯂꯤꯕ ꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯃꯔꯨꯞ ꯂꯩꯕꯤꯍꯧꯀꯣ ꯁꯤ ꯍꯥꯏꯔꯝꯃꯒ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯈ꯭ꯔꯦ ꯃꯤꯠꯈꯨꯁꯨ ꯃꯥꯏꯌꯣꯟꯅ ꯆꯠꯈꯤꯕ ꯈꯖꯤꯛ ꯌꯦꯡꯂꯝꯂꯒ ꯀꯥꯈꯠꯂꯛꯏ ꯃꯥꯏꯌꯣꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯇꯣꯞꯄ ꯈꯔꯁꯨ ꯏꯟꯅꯈꯤꯕꯗꯣ ꯃꯤꯠꯈꯨꯅ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯐꯝꯂꯛꯄꯗ ꯏꯆꯟꯁꯨ ꯕꯦꯒꯇ ꯐꯣꯟꯗꯣ ꯍꯥꯞꯆꯤꯜꯂꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯄ꯭ꯔꯞ ꯐꯣꯟꯗꯣ ꯃꯦꯠꯂꯤꯅꯦꯕ ꯍꯣꯠꯅꯧ ꯏꯆꯟꯅ ꯀꯩꯁꯨ ꯈꯨꯝꯂꯛꯇꯕꯗ ꯃꯤꯠꯈꯨꯗꯣ ꯊꯧꯕ ꯍꯧꯏ ꯊꯧꯅ ꯃꯆꯤꯟꯅ ꯁꯣꯜꯂꯛꯏ ꯍꯧꯖꯤꯛꯀꯤ DSPꯗꯣ ꯆꯤꯡ ꯂꯦꯝꯈ꯭ꯔꯦꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅꯤ ꯍꯥꯏꯕꯗ ꯄꯛꯆꯗꯦꯅꯦ ꯍꯣꯏꯗ ꯑꯩꯁꯨ ꯁꯛ ꯇꯥꯈꯠꯇꯕ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯗꯣꯛꯇꯔ ꯑꯣꯏꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒꯤꯕꯨ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯒꯦꯗ ꯆꯍꯤ ꯑꯃꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯔꯧ ꯃꯍꯥꯛꯅ ꯅꯣꯡꯄꯣꯛ ꯆꯤꯡꯗꯒꯤ ꯊꯣꯔꯛꯂꯒ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥꯗ ꯆꯪꯈꯤꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯄꯨ ꯉꯥꯏꯔꯝꯂꯒ ꯍꯌꯦꯡ ꯑꯃ ꯄꯨꯔꯛꯀꯅꯤ ꯀꯣꯔꯧ ꯃꯍꯥꯛꯒꯤ ꯊꯧꯁꯤꯜ ꯄꯥꯡꯕ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕꯗ ꯆꯌꯣꯜ ꯑꯃ ꯀꯧꯒꯅꯤ 15ꯅꯤ ꯁꯨꯕꯗ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯗꯒꯤ ꯊꯥꯕꯨꯝ ꯑꯣꯏꯔꯛꯀꯅꯤ ꯑꯁꯨꯝꯅ ꯂꯦꯞꯄ ꯂꯩꯇꯕ ꯈꯣꯡꯆꯠꯅ ꯂꯥꯟꯕꯟ ꯊꯥ ꯌꯧꯔꯛꯂꯦ ꯂꯥꯟꯕꯟ ꯊꯥꯁꯤꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯊꯋꯥꯏ ꯄꯨꯝꯅꯃꯛ ꯃꯥꯂꯦꯝ ꯈꯣꯡꯗꯥꯔꯛꯏ
ꯍꯥꯏꯕꯒꯤ ꯊꯥꯖꯅꯕꯤ ꯂꯩꯕ ꯂꯝꯗꯝꯅꯤ ꯐꯖꯈ꯭ꯔꯕ ꯐꯤꯗꯝꯅꯐꯝ ꯑꯣꯏꯕ ꯍꯧꯔꯛꯄ ꯃꯁꯛ ꯈꯪꯅ ꯆꯠꯄ ꯐꯨꯔꯨꯞꯅꯤ ꯇꯥꯛꯂꯤꯕ ꯃꯔꯨ ꯑꯣꯏꯕ ꯊꯧꯔꯝꯅꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯥꯄꯜ ꯌꯥꯎꯗꯕ ꯑꯁꯤꯕꯒꯤ ꯂꯃꯟ ꯇꯣꯜꯂꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯨ ꯈꯪꯍꯜꯂꯤ ꯍꯤꯡꯂꯤꯉꯩ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯍꯩꯁꯣꯏ ꯀꯠꯄ ꯆꯥꯛꯂꯦꯟ ꯀꯠꯄ ꯃꯤꯗꯨꯅ ꯉꯝꯖꯕ ꯃꯑꯣꯡꯗ ꯄꯨꯛꯅꯤꯡꯗ ꯂꯥꯏ ꯑꯣꯏꯈ꯭ꯔꯕꯁꯤꯡꯒꯤ ꯊꯋꯥꯏꯅ ꯄꯦꯟꯅꯕ ꯍꯣꯠꯅꯖꯩ ꯍꯤꯡꯂꯤꯉꯩ ꯄꯦꯟꯗꯕ ꯂꯩꯅꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯗꯨ ꯀꯣꯛꯅꯁꯨ ꯀꯣꯛꯁꯅꯨ ꯍꯥꯏꯖꯕ ꯅꯣꯟꯖꯕꯁꯨ ꯌꯥꯎꯏ ꯀꯨꯁꯨꯝ ꯁꯤꯖꯅꯁꯨ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯄꯖꯦꯡ ꯐꯤꯔꯥꯜ ꯊꯦꯠꯈ꯭ꯔꯕ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯇꯦꯟꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯁꯅꯥꯈ꯭ꯌꯥ ꯁꯅꯥꯖꯥꯎꯕꯒꯤ ꯃꯤꯡꯗ ꯆꯥꯛꯂꯦꯟ ꯀꯠꯅꯕ ꯁꯦꯝ ꯁꯥꯏ ꯊꯥ ꯑꯁꯤꯃꯛꯇꯗꯅꯤ ꯁꯅꯥꯖꯥꯎꯕꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯁꯨ ꯁꯅꯥꯖꯥꯎꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯄꯨꯡ ꯑꯣꯏꯅꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯁꯨꯝꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯍꯣꯠꯅꯩ ꯃꯤ ꯑꯌꯥꯝꯕ ꯄꯥꯎ ꯆꯠꯄ ꯂꯣꯏꯔꯕꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯏꯆꯟꯈꯣꯏꯒꯤ ꯀꯝꯄꯅꯤꯗ ꯂꯥꯛꯏ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯂꯦꯞꯇꯣꯞ ꯌꯦꯡꯂꯝꯂꯤꯕ ꯅꯨꯡꯁꯤꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯎꯕꯗ ꯍꯔꯥꯎꯅ ꯇꯥꯃꯣ ꯆꯪꯕꯤꯔꯛꯑꯣ ꯅꯣꯡꯗꯥꯏꯔꯦꯝꯕ ꯆꯪꯁꯤꯜꯂꯛꯄꯗ ꯃꯤꯠꯈꯨꯒꯤ ꯏꯆꯟꯒꯗꯣ ꯌꯥꯝ ꯅꯛꯅ ꯐꯝꯃꯤꯟꯅꯗꯨꯅ ꯐꯣꯟ ꯑꯃꯇꯪꯗ ꯀꯩꯅꯣ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯃꯤꯟꯅꯔꯤꯕꯗꯣ ꯎꯏ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯃꯤ ꯆꯪꯂꯛꯄꯗꯣ ꯇꯥꯗꯦ ꯐꯝꯁꯦ ꯇꯥꯃꯣ ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ ꯆꯦꯄꯥꯎꯁꯨ ꯄꯤꯔꯝꯒꯦ ꯇꯧꯕꯅꯤ ꯂꯥꯛꯇ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯡꯗ ꯆꯥꯛꯂꯦꯟ ꯑꯃ ꯀꯠꯄꯅꯦ ꯅꯈꯣꯏꯁꯨ ꯌꯥꯎꯍꯟꯅꯤꯡꯉꯤ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯈꯨꯝꯒꯦ ꯇꯧꯔꯛꯄꯗ ꯐꯣꯟ ꯌꯦꯡꯃꯤꯟꯅꯔꯤꯕ ꯑꯅꯤꯗꯣ ꯈꯟꯅꯔꯛꯏ ꯃꯤꯠꯈꯨꯅ ꯏꯆꯟꯒꯤ ꯈꯨꯠ ꯇꯥꯞ ꯐꯥꯔꯒ ꯅꯨꯄꯤ ꯅꯈꯨꯠ ꯅꯁꯥ ꯌꯥꯝ ꯁꯥꯡꯒꯅꯨ ꯑꯇꯩꯗ ꯄꯪꯇꯧ ꯇꯧꯔꯁꯨ ꯑꯩꯉꯣꯟꯗ ꯇꯧꯍꯩꯗꯦ ꯏꯆꯟꯅ ꯑꯄꯪꯖꯥꯎ ꯅꯪ ꯉꯁꯤ ꯁꯤꯅꯤꯀꯣ ꯊꯥꯗꯣꯛꯑꯣ ꯈꯨꯠꯀ ꯄꯥꯏꯔꯛꯀꯅꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯕꯗꯒꯤ ꯅꯨꯡꯁꯤꯅ ꯈꯣꯟꯖꯦꯜ ꯀꯂꯞ ꯂꯥꯎꯍꯠꯂꯤ ꯑꯅꯤꯗꯣ ꯅꯣꯏꯅꯤꯒꯤꯗꯣ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯌꯥꯝ ꯅꯥꯏꯗꯦ ꯌꯦꯡꯅꯤꯡꯗꯦꯀꯣ ꯑꯅꯤꯗꯨ ꯅꯨꯡꯁꯤꯗ ꯋꯥꯀꯠꯀꯗꯕꯒꯤ ꯄꯨꯂꯞ ꯅꯤꯡꯊꯣꯔꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯐꯝꯂꯝꯕꯗꯣ ꯎꯕꯗ ꯏꯆꯟ ꯃꯤꯠꯈꯨꯒꯤ ꯃꯈꯨꯠꯇ ꯁꯠ ꯆꯤꯡꯊꯣꯛꯂꯒ ꯃꯤꯠꯈꯨꯒꯤ ꯅꯥꯛꯇꯒꯤ ꯍꯟꯗꯣꯛꯏ ꯈꯔ ꯃꯤꯠꯈꯨꯁꯨ ꯇꯧꯐꯝ ꯈꯪꯗ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯅ ꯍꯪꯂꯛꯏ ꯏꯌꯥꯝꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯕꯤꯔꯛꯄ ꯑꯩꯈꯣꯏꯗꯤ ꯎꯖꯍꯧꯗ꯭ꯔꯦ ꯅꯨꯡꯁꯤꯅ ꯎꯔꯣꯏ ꯅꯣꯏꯅꯤꯗꯤ ꯅꯃꯤꯠꯇ ꯑꯋꯥꯡꯁꯪꯗ ꯄꯥꯟꯕꯅꯤꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨꯗ ꯃꯈꯥ ꯆꯠꯊꯅꯕ ꯁꯤꯜꯂꯨꯗ꯭ꯔꯦ ꯐꯨꯛ ꯍꯧꯒꯠꯂꯤ ꯄꯨꯔꯛꯂꯤꯕ ꯆꯦꯄꯥꯎ ꯑꯍꯨꯝꯗꯣ ꯅꯨꯡꯁꯤꯒꯤ ꯃꯥꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯏꯆꯟꯒꯤꯗꯣ ꯈꯟꯗꯣꯛꯂꯒ ꯏꯆꯟꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯄꯤ ꯂꯧꯁꯤꯜꯂꯣ ꯂꯥꯛꯇ ꯌꯥꯗꯕꯅꯤꯀꯣ ꯌꯥꯔꯒꯗꯤ ꯅꯥꯎꯕꯗꯣ ꯄꯨꯕꯤꯔꯣ ꯑꯩꯅ ꯍꯥꯏꯔꯛꯄꯅꯦ ꯍꯥꯏꯌꯣ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯁꯨ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯄꯤꯔꯛꯂꯤꯕꯗꯣ ꯂꯧꯕꯗꯤ ꯂꯧꯁꯤꯜꯂꯤ ꯂꯥꯛꯀꯦꯁꯨ ꯍꯥꯏꯔꯨꯗꯦ ꯂꯥꯛꯑꯣꯏꯁꯨ ꯈꯨꯝꯕ ꯇꯧꯗꯦ ꯑꯍꯨꯝꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯝ ꯃꯥꯅ ꯆꯠꯈꯤꯕꯒ ꯅꯨꯡꯁꯤꯗ ꯁꯥꯎꯔꯪꯅꯅ ꯑꯅꯤꯗꯨꯕꯨ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯅꯣꯏꯅꯤꯅꯦ ꯅꯣꯡꯃ ꯑꯩꯅ ꯑꯄꯥꯏ ꯄꯣꯠꯅ ꯊꯣꯝꯗꯣꯏꯅꯤ ꯅꯣꯏ ꯊꯨꯃꯤꯠꯈꯣ ꯅꯪꯃꯁꯨ ꯏꯀꯥꯏꯕ ꯈꯪꯖꯤꯜꯂꯛꯇꯕ ꯍꯦꯜꯂꯛꯇꯧꯔꯦ ꯅꯨꯄꯤ ꯅꯪꯃꯁꯨ ꯃꯤꯠ ꯅꯥꯕ ꯊꯕꯛ ꯁꯨꯝ ꯇꯧꯔꯛꯀꯗꯧꯔꯦ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯅꯦ ꯅꯣꯏꯅꯤ ꯒ꯭ꯌꯥꯟ ꯇꯥꯁꯣ ꯑꯉꯥꯡ ꯃꯆꯥ ꯁꯥꯕꯩ ꯅꯅꯝ ꯇꯠꯅꯕ ꯐꯨꯗꯔꯛꯇꯣꯏꯅꯦ ꯑꯩꯅ ꯑꯅꯤꯗꯨ ꯀꯩꯁꯨ ꯈꯨꯝꯃꯛꯇ꯭ꯔꯦ ꯏꯆꯟꯗꯤ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯄꯤꯔꯝꯂꯤꯕ ꯑꯗꯨꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯂꯥꯡꯕꯟꯒꯤ 19 ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯊꯥꯔꯤꯕꯗꯨꯗ ꯈꯨꯗꯣꯝꯕꯤꯗꯨꯅ ꯇꯛꯂꯤ ꯅꯨꯃꯤꯠꯇꯨꯃꯛꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅꯤ ꯀꯩꯊꯦꯜꯗ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕꯒꯤ ꯀꯩꯊꯦꯜ ꯀꯥꯏꯕꯗ ꯅꯠꯇꯅ ꯂꯝꯕꯤ ꯄꯨꯝꯕꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯈꯨꯔꯛ ꯍꯥꯡꯗ ꯋꯥꯏ ꯆꯥꯏꯔꯤ ꯂꯝꯕꯤꯁꯨ ꯊꯤꯡꯖꯤꯟꯕꯗꯒꯤ ꯒꯥꯔꯤ ꯆꯠꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯔꯦ नुपा नुपी खक्ता चिंगनब मखै परिंग लेपहलगा सक्ताक चे पुथोकहन्दुना येंगली मखोइगी मरक्ता नोंदारेंबसु लेपा यावरी मार्क्सु लंबीदा लैरिङै थोकपा थौदोक ओइबना युमदा हन्मा नंगहौदबगी मनुंगदा अमनी कांस्टेबल अमना मयामदु येंगकपदा नोंदारेंबा लेपलिबो उबदा चंगसिले याम थोना आइ सर नोंदारेंबा नत्रो सोमदा थोकपिरो मीडिया हाउस की मी यौरक्लदी सरगी सत पोंगलोइ लोइरनी नोंगांगरिङै मायोंदो अनिदुगी नाक लेपसिलै नोंदारेंबाबु चिंगनरब तौना येंगली कइनो तौरिदो कांस्टेबलना सर मार्क्स असम मी नति अदुना अचम मी नते हाइसिबो मनुंगिरो मपालगिरो येंगबददी मपालगी माली है नोंदारेंबसु मायोंदा मरौ लेनि येंगी अदुगा सर अदुम खनबिनो ऐ यारे नंग कइनो कनानो ऐ खंगी अदो स्टेशन यौदबदि यादे मीना हाइगे तौरिबदो कइनोगा तादबा मखै माना थोकपा nganglei नोंदारेंबसु ऐसे अदुनी अदानी नंगना दुमाइना ngang sakpa yabra hairuba taude
ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯝꯃꯗꯤ ꯅꯪ ꯊꯕꯛ ꯊꯥꯗꯠꯂꯨꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯕꯛ ꯊꯥꯒꯅꯤ ꯍꯥꯏꯔꯗꯧꯅꯤ ꯁꯛꯈꯨꯇꯥ ꯈꯠꯇꯨꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯤꯠ ꯑꯣꯟꯈꯠꯂꯞ ꯇꯧꯏ ꯃꯥꯌꯣꯟꯅ ꯅꯣꯡꯗꯥꯏꯒꯤ ꯅꯥꯛꯇ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕꯗ ꯏꯆꯟꯅ ꯁꯥꯔ ꯀꯦꯃꯦꯔꯥꯗꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯃꯥꯌꯣꯟꯁꯨ ꯏꯊꯛ ꯊꯛꯀꯠꯈ꯭ꯔꯦ ꯎꯖꯅꯤꯡꯅ ꯊꯤꯔꯛꯄꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗ ꯐꯥꯎꯖꯜꯂꯛꯄꯗ ꯍꯔꯥꯎꯃꯟꯈ꯭ꯔꯦ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯗꯣꯝ ꯆꯠꯂꯨꯏꯅꯣ ꯂꯥꯜꯂꯛꯁꯤꯗ ꯏꯆꯟꯅ ꯑꯌꯥ ꯃꯥꯌꯣꯟ ꯅꯪ ꯑꯣꯏꯔꯦ ꯌꯥꯝꯕꯨꯡꯁꯦ ꯑꯩꯒ ꯊꯕꯛ ꯑꯃ ꯂꯥꯛꯃꯤꯟꯅꯕꯅꯦ ꯑꯗ ꯊꯧꯗꯣꯛꯁꯤꯅ ꯂꯝꯕꯤ ꯃꯥꯡꯅꯔꯨꯔꯦ ꯑꯣ ꯑꯩꯗꯤ ꯅꯣꯏ ꯌꯥꯝꯕꯨꯡꯅꯤ ꯈꯪꯂꯨꯗ꯭ꯔꯦ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯏꯌꯥꯝꯕ ꯍꯟꯕꯤꯔꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯥꯌꯣꯟꯕꯨ ꯌꯦꯡꯕ ꯂꯦꯞꯇꯦ ꯀꯗꯥꯏꯗꯅꯣ ꯈꯗ꯭ꯔꯛ ꯈꯗ꯭ꯔꯛ ꯂꯥꯎꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯏꯆꯟꯁꯨ ꯄꯥꯈꯠꯁꯤꯟꯅꯕ ꯁꯥꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯨꯏ ꯌꯥꯝꯕꯣ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯃꯥꯌꯣꯟꯒꯤ ꯅꯥꯀꯣꯡꯗ ꯁꯥꯔ SP ꯌꯧꯔꯛꯑꯅꯤ ꯃꯥꯌꯣꯟꯅ ꯑꯣꯀꯦ ꯏꯆꯟ ꯃꯇꯥꯡ ꯆꯥꯕꯗ ꯊꯦꯡꯅꯔꯁꯤꯀꯣ ꯍꯥꯏꯔꯝꯂꯒ ꯇꯐꯤꯡ ꯀꯣꯟꯁꯇꯦꯕꯜ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯃꯥꯌꯣꯟꯕꯨ ꯆꯥꯗꯧꯒꯤ ꯌꯦꯡꯂꯤꯕꯗꯣ ꯏꯆꯟꯅ ꯈꯪꯉꯤ ꯑꯗꯨꯅ ꯍꯣꯏ ꯃꯥꯏꯍꯥꯏꯗ ꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯗꯣ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯂꯦꯞꯂꯤ ꯃꯤ ꯈꯔꯁꯨ ꯀꯨꯝꯍꯩ ꯌꯦꯡꯕꯗꯧꯅ ꯄꯨꯂꯤꯁꯅ ꯃꯤ ꯄꯔꯦꯡ ꯂꯦꯞꯍꯜꯂꯤꯕꯗꯣ ꯌꯦꯡꯂꯤ ꯍꯣꯡꯕ ꯌꯥꯕ ꯍꯣꯡꯂꯕ ꯑꯣꯟꯕ ꯌꯥꯕ ꯑꯣꯜꯂꯕ ꯏꯆꯟꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤ ꯑꯗꯨꯅ ꯉꯁꯤꯁꯨ ꯏꯁꯧ ꯂꯥꯡꯂꯞ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯉꯥꯡꯂꯛꯏ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯔꯕꯅꯤ ꯏꯁꯧ ꯇꯧꯗꯅ ꯅꯇꯣꯝ ꯄꯪꯆꯠ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯌꯥꯝꯕꯨꯡꯁꯦ ꯃꯤꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯕ ꯈꯪꯂꯤ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯒꯅꯣ ꯃꯇꯨꯡ ꯈꯨꯗꯣꯡꯊꯤꯕꯅ ꯅꯇꯨꯡꯗꯅ ꯃꯤꯒꯨꯝ ꯏꯟꯅꯔꯤ ꯀꯩꯒꯤ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗ꯭ꯔꯤꯅꯣ ꯊꯥꯖꯗꯦ ꯑꯁꯨꯝꯅ ꯏꯁꯧ ꯂꯥꯡꯕ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯂꯥꯡꯂꯦ ꯃꯉꯣꯟꯗ ꯆꯦꯛꯁꯤꯟꯗꯦ ꯍꯥꯏꯅ ꯋꯥꯕꯤꯕꯒꯤ ꯃꯑꯣꯡꯗ ꯃꯄꯨꯛꯅꯤꯡ ꯈꯖꯤꯛ ꯌꯥꯡꯁꯦ ꯑꯗꯨꯒ ꯂꯥꯜꯂꯛꯁꯤꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯛꯏ ꯅꯪꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯌꯨꯖꯔꯅꯦꯝ ꯍꯥꯏꯔꯛꯑꯣ ꯀꯩꯕꯣ ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯁꯨꯇꯥ ꯇꯥꯕꯤꯗꯦ ꯅꯨꯄꯤ ꯃꯥꯅ ꯀꯟꯊꯤ ꯊꯣꯛꯅ ꯉꯥꯡꯂꯤꯕ ꯏꯁꯧꯗꯣ ꯇꯥꯁꯤꯟꯅꯗ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯂꯛꯏ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯗꯣ ꯍꯥ ꯏꯆꯟ ꯈꯨꯝꯂꯛꯇꯦ ꯃꯆꯤꯟ ꯄꯣꯝꯊꯣꯛꯂ ꯂꯩꯈꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯏꯆꯟꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯍꯟꯊꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯥꯀꯣꯡ ꯃꯌꯥꯗ ꯉꯪꯂꯛꯄꯗꯨꯗ ꯏꯆꯟꯗ ꯍꯥꯏꯔꯞ ꯅꯤꯡꯈꯠꯂꯒ ꯍꯟꯗꯣꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯑꯃꯨꯛ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯑꯅꯝ ꯀꯟꯕ ꯁꯥꯔꯒ ꯈꯥꯡꯗꯨꯅ ꯍꯥꯏꯗꯕ ꯌꯥꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯏꯆꯟ ꯔꯤꯄꯣꯔꯇꯔ ꯏꯁ ꯀꯩꯒꯤ ꯔꯤꯄꯣꯔꯇꯔ ꯍꯥꯞꯄꯤꯕ ꯄꯥꯝꯖꯕꯩ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯗ ꯐꯣꯟ ꯃꯦꯠꯈ꯭ꯔꯦ